Hoi ma. Ai kaudanaba hotnarage. Nando changa aga. Ihe, ngasaidagi chak chabadu loidribo. Pung matam yoksile thengani ne. Loiragumba ne. Loiro. Yaradi lukhak tamamanu nungaiteko. Yanida. Ai sum tawhorage. Kadaide. Hunaba nateda. Adum tawjasanu. Pung ngahakpudi leiri. Yani, ai tawramage. Ima se masayam sonjabane. Mayam se aikhoi chatraga mugwa hauni. Ngasidi ne. Namana chawari pena sajaro. Ima sum loisinbiramage. Ho. Aduna pare. Ai sum mapalda muglei rukige. Haide bu. Thenganu ko. Hoi makhoi pang. Bema. Nang sui ma se pukning khara chawthok na bawa haigadabani ko. Aina so hairam libani. Yumgi ahalna yadaba tawganu haina. Nando. Aigidi icha se. Nakhoida pulap sinarabani ko. Ekoina so hanagi. Kashu khanganu da. Pari. Wari ngak sanaru. Aisu poche awada pakita yumgigi. Ima. Si tanga chasin seba. Ai jet khraga horin kapganu ko. Nungai trine haiduna aisu nungai roiba. Ado oirasu amuk thuna unarani haibagi asadani. Aina ada leirudoise. Chagena. Ichana haibabo. Asomna wari sanabadu loiduna chatnabagi airport ta lagle. Airport ta makhoi changkhibadu yengduna leiriba mamado masa sonba henmanbana wantharakpadagi tilamba mayamdo koichin chinchile. Laptakna leptuna leiramba rasu changsilakle. Biren pakhatna. Bungo, hospital da puna batausi. Magi phibam se yadrene. Hoi baba. Aina di wakhal ka hena khanjinganu na haibani. Adubu mana yadene. Baba, ma muktarga hena wakhal bakini. Khanghanbinu ko. Pakhatpana helaba masado phathanaba hotnaduna hospital tamna purakle. Karisu tawramba nate. Khudaki oina I darkar lerakpana rastagi unit khara lauduna pibadagi gyan lagle. Bimolna kaino nakhoi kem tawde haidane aduga kamai tawreino platelets nimakpane aisu gyan tade mapalamda pubana khara phagadra hairaga maduna karimta kanaba phangdre ta pare ai heng changagi phibam sida nangna thanton dukpa yaba nate nungshide mayum yobaga mama ka wari sage na call to ina tawri aingonda su yam hangambane phone pairaktre ima do kaidoram doino khangde na aina de koibe chatlamni na haikibane ado ergana ayyumram da chatlaga pabang do amelu joro tangna chasila de chingnarani bimo aina de haikibane makoi su chatkida ngairi bani na halakpa yaroi khanbagi maksu nungai tabane as ida aina oina kok sabire nangi khanbada kakalai ai muk torki ko hoyai yum garo bimol gane maso hayeng la ani doctor ne kai bahari kaka ai khoina hotnari ba bomba arimba ta do ramale da thoiba kaka adum na wakhalan thabi gano no pana mamittagi mapita haide leite ikhois owa ba masa khangi thamoi meja ikhoisu khangi ne thoiba aina babu kanba ngamgani thasajre ne thoiba kaka kashu tawri hayeng muk miramda chatnaba ai hotnage ai ichagi parai baksina kari oiba ai khangde ai so haipe wari di sarambane doctor na nongnini kakhadandrade sangna flight tonghanbado ngamoina hai magi penaba tawba natana ai karisu tawba ngamgani thasajre kaka akhoi ni changdana nene se kandaba yadabane nungshina official oibadu su yenghandaba yadabane thoiba mana bet utup tabagum tupinna lekhiba ai yengduna leiba ngamdene icha ningolna yum yore haina harau kaurakpadu su ai kumbam khangjene thoiba pebam se magi maphamda kashu khanghanbiganu ko kaka ai khanghandana ba hona ga doine magi khanbada ai yam ware. Bimol, ꯏꯆꯥ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏ ꯂꯩꯔꯤꯅꯣ? ꯀꯗꯥꯏ ꯆꯠꯂꯤꯅꯣ? ꯀꯔꯤ ꯇꯧꯔꯤꯅꯣ? 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 ꯀꯔꯤ
ꯐꯒꯠꯄ ꯌꯥꯔꯔꯣꯏꯗꯕ ꯂꯝꯕꯤꯁꯦ ꯍꯪꯒꯠꯄ ꯌꯥꯕꯒꯤ ꯎꯄꯥꯏ ꯑꯃ ꯂꯩꯔꯝꯂꯗꯤ ꯀꯌꯥꯝ ꯐꯔꯝꯅꯤ ꯑꯩ ꯏꯇꯣꯝꯇ ꯍꯤꯡꯕꯗ ꯌꯥꯝ ꯋꯥꯒꯗꯕ ꯃꯥꯜꯂꯤ ꯀꯀꯥ ꯗꯣꯛꯇꯔꯒ ꯑꯃꯨꯛꯇꯪꯗꯤ ꯆꯪꯉꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ ꯑꯩ ꯎꯅꯔꯝꯂꯦ ꯌꯨꯝꯗ ꯍꯜꯂꯨꯒꯦ ꯑꯀꯣꯏꯕꯗꯣ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯟꯊꯣꯛꯂꯨꯒꯦ ꯃꯥꯅ ꯍꯦꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯣꯏ ꯀꯀꯥ ꯌꯥꯔꯗꯤ ꯁꯤꯗꯁꯨ ꯈꯔ ꯇꯧꯕꯤꯁꯦ ꯑꯩꯈꯣꯏꯒ ꯖꯥꯠ ꯃꯥꯟꯅꯗꯕ ꯌꯥꯎꯔꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ ꯊꯣꯏꯕ ꯀꯩꯗꯧꯋꯤꯒꯦ ꯃꯌꯥꯝꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯊꯥꯖꯅꯕꯤ ꯇꯧꯔꯤ ꯑꯩꯈꯣꯏꯁꯨ ꯇꯧꯁꯦ ꯀꯀꯥ ꯐꯔꯦ ꯑꯩ ꯌꯧꯕꯒ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯃꯥꯁꯨ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯕꯤꯅꯣꯗꯤ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯦ ꯗ꯭ꯔꯤꯞ ꯀꯥꯞꯂꯤꯕ ꯃꯈꯨꯠꯇꯨꯗ ꯔꯥꯖ ꯅꯨꯡꯁꯤꯅ ꯑꯃꯨꯛꯇꯪ ꯇꯞꯅ ꯁꯣꯛꯄꯤꯔꯤ ꯅꯦꯅꯦ ꯅꯪ ꯅꯥꯕ ꯐꯗꯕ ꯌꯥꯗꯦ ꯅꯨꯡꯁꯤꯅ ꯅꯪꯕꯨ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯕꯅꯦ ꯑꯩꯉꯣꯟꯗ ꯅꯦꯅꯦꯗꯤ ꯍꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯅꯦꯅꯦ ꯅꯪ ꯌꯥꯝ ꯋꯥꯔꯕꯣ ꯑꯩ ꯂꯩꯔꯤ ꯅꯦꯅꯦ ꯋꯥꯕ ꯌꯥꯗꯦꯀꯣ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ ꯋꯥꯍꯜꯂꯔꯣꯏ ꯃꯇꯥꯒꯨꯝ ꯑꯃꯨꯛ ꯐꯠ ꯇꯩꯊꯣꯛꯂꯦ ꯀꯀꯥ ꯂꯥꯛꯄꯒ ꯅꯦꯅꯦꯒꯤ ꯑꯀꯣꯏꯕꯁꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯇꯣꯏꯅꯤ ꯐꯠꯇꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯏꯕꯦꯝꯃꯅ ꯉꯁꯥꯏ ꯅꯍꯟꯒꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯒ ꯀꯩꯒꯤ ꯅꯍꯜꯂꯤꯅꯣ ꯂꯥꯌꯦꯡꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯗꯣꯛꯇꯔꯁꯤꯡꯁꯨꯅꯦ ꯑꯩꯅ ꯑꯣꯏꯅ ꯆꯩꯔꯅꯤ ꯍꯥꯏꯐꯦꯠ ꯋꯥ ꯉꯥꯡꯖꯕꯗꯣ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯈꯣꯜꯅ ꯆꯞ ꯂꯦꯞꯄꯤ ꯕꯤꯅꯨ ꯇꯨꯝꯕ ꯀꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯜꯗꯨ ꯂꯩꯊꯔꯒ ꯃꯄꯥꯜ ꯊꯣꯔꯛꯏ ꯍꯜꯂꯣ ꯃꯃꯥ ꯄꯥꯕꯨꯡꯆꯥ ꯑꯩꯅꯦ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯗꯤꯌꯦ ꯅꯈꯣꯏ ꯆꯠꯈꯤꯕꯒ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯔꯝꯅꯤꯅ ꯍꯥꯏꯗꯨꯗꯤ ꯑꯩꯕꯨꯗꯤ ꯌꯥꯝ ꯅꯛꯅ ꯂꯩ ꯄꯥꯕꯨꯡꯆꯥꯒꯤ ꯐꯩꯖꯣꯝꯁꯦ ꯍꯌꯦꯡ ꯂꯧꯀꯣ ꯅꯛꯅ ꯂꯩ ꯍꯥꯏꯗꯣ ꯀꯥꯏꯗꯅꯣꯕ ꯑꯅꯛꯄꯗꯅꯤ ꯃꯣꯔꯦꯗ ꯑꯣꯏꯔꯤꯅꯤ ꯀꯔꯕꯥꯔ ꯇꯧꯔꯗꯣꯏꯔꯣ ꯅꯨꯄꯥꯅ ꯐꯅꯕꯨ ꯄꯛꯆꯅꯤꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯂꯥꯛꯑꯣꯀꯣ ꯅꯛꯅ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯀꯣ ꯑꯗꯨꯒꯅꯦ ꯉꯁꯤꯗꯒꯤ ꯑꯩ ꯅꯉꯣꯟꯗ ꯍꯟꯅꯨꯕ ꯀꯧꯔꯔꯣꯏ ꯏꯃꯥꯅ ꯀꯧꯒꯅꯨ ꯍꯥꯏꯌꯦ ꯌꯥꯝꯕꯨꯡ ꯀꯥꯏꯅ ꯑꯗꯨꯁꯨ ꯅꯍꯥ ꯃꯥꯟꯃꯜꯂꯦ ꯑꯗꯨꯅꯅꯦ ꯄꯥꯕꯨꯡꯆꯥ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯑꯥꯔꯊꯕꯨꯗꯤ ꯑꯃꯗꯨꯅꯤ ꯀꯧꯅꯤꯡꯕ ꯀꯧꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯩꯒꯤ ꯍꯣꯁꯇꯦꯜꯒꯤ ꯍꯥꯏꯅꯔꯝꯕ ꯃꯥꯜꯂꯦ ꯑꯍꯜ ꯑꯃ ꯂꯥꯛꯑꯝꯃꯦ ꯊꯥꯈꯥꯏ ꯃꯅꯨꯡꯗ ꯄꯥꯎ ꯑꯃꯗꯤ ꯄꯤꯔꯛꯀꯦꯅ ꯍꯥꯏꯌꯦ ꯔꯥꯖ ꯕꯤꯅꯣꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯁꯣꯛꯂꯒ ꯑꯩꯅ ꯍꯤꯡꯂꯤꯈꯩ ꯅꯪꯒꯤ ꯅꯤꯡꯕ ꯂꯣꯏ ꯇꯧꯔꯝꯅꯤ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯍꯣꯠꯅꯈꯤꯅꯤ ꯄꯥꯕꯨꯡꯆꯥ ꯑꯩꯁꯨ ꯈꯪꯉꯤ ꯐꯔꯦ ꯐꯔꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯖꯔꯣ ꯏꯃꯥ ꯍꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯨꯔꯅꯨꯀꯣ ꯀꯣꯏꯕ ꯈꯔꯁꯨ ꯆꯠꯆꯁꯅꯨ ꯇꯧꯔꯔꯣꯏꯒꯦ ꯑꯗꯣ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯐꯩꯖꯣꯝꯁꯦ ꯂꯧꯀꯣ ꯂꯧꯗꯕ ꯇꯧꯅꯣꯕꯀꯣ ꯑꯩ ꯂꯥꯛꯅꯕ ꯍꯣꯠꯅꯒꯦ ꯐꯅ ꯆꯤꯜꯂꯁꯨ ꯂꯧꯕꯗꯤ ꯂꯥꯛꯑꯣꯕꯀꯣ ꯌꯨꯝꯗ ꯂꯥꯛꯇꯕꯤꯒ ꯇꯧꯔꯗꯅ ꯍꯅꯨꯕ ꯏꯍꯦ ꯄꯥꯕꯨꯡꯆꯥꯅ ꯊꯝꯃꯣ ꯊꯝꯃꯣ ꯃꯄꯨꯔꯣꯏꯕꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯨꯅ ꯍꯣꯠꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯈꯤꯗ꯭ꯔꯦ ꯕꯤꯅꯣꯗꯤ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯔꯥꯖ ꯕꯤꯃꯣꯜꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯏꯇꯥꯎ ꯀꯥꯏꯗ ꯂꯩꯒꯦ ꯀꯩꯅꯣ ꯅꯪ ꯃꯈꯣꯜꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯌꯣ ꯑꯩ ꯅꯣꯏꯗ ꯂꯩ ꯅꯪꯒꯤ ꯀꯥꯗ ꯁꯝꯖꯤ ꯈꯥꯏꯅꯕ ꯊꯣꯛꯑꯅꯤ ꯍꯥꯏꯅ ꯏꯇꯥꯎ ꯅꯦꯅꯦꯗꯣ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯇꯥꯎ ꯇꯥꯗꯤ ꯀꯀꯥꯅ ꯏꯃꯥꯒꯤ ꯑꯔꯣꯏꯕꯁꯦ ꯌꯨꯝꯗ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯉꯟꯕꯒꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯑꯅꯤ ꯑꯦꯌꯔꯄꯣꯔꯠꯇ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯂꯥꯛꯀꯦ ꯄꯨꯡ ꯀꯌꯥꯒꯤꯅꯣ ꯑꯩ ꯇꯤꯀꯦꯠ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯒꯦ ꯏꯇꯥꯎꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯐꯩꯖꯣꯝ ꯌꯥꯎꯕꯤꯔꯛꯄ ꯀꯥꯎꯒꯅꯨ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯏꯁꯤꯗꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯕ ꯌꯥꯕꯅꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯀꯝꯗꯧꯕ ꯀꯀꯥꯅ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯅ ꯀꯟꯅ ꯊꯦꯡꯂꯤ
ꯑꯩ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯇꯥꯎ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏ ꯉꯥꯏꯈꯣꯁꯦ ꯄꯥꯕꯨꯡꯗꯤ ꯈꯪꯂꯕ꯭ꯔꯣ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯗ꯭ꯔꯤ ꯅꯪꯅ ꯇꯞꯅ ꯍꯥꯏꯔꯣ ꯐꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯌꯦꯡ ꯉꯟꯇꯥꯅ ꯍꯥꯏꯔꯒꯦ ꯏꯇꯥꯎ ꯅꯪ ꯋꯥꯈꯜ ꯍꯟꯊꯅꯨꯀꯣ ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯍꯣꯠꯅꯁꯦ ꯍꯣꯏ ꯏꯇꯥꯎ ꯐꯔꯦꯁꯦ ꯉꯟꯇꯥꯅ ꯄꯥꯎ ꯑꯃ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯂꯥꯛꯅꯕ ꯀꯣ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯤ ꯈꯪꯂꯝꯗꯦ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗꯦ ꯂꯣꯏꯅꯕꯤꯅ ꯂꯩꯇ꯭ꯔꯕꯗ ꯀꯔꯝꯕ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯅꯤ ꯕꯤꯅꯣ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯃꯛꯑꯣ ꯀꯩꯒꯤꯅꯣ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯅꯪ ꯑꯩꯅ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯂꯔꯣꯏ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯗꯧꯅꯦ ꯃꯥꯅꯁꯨ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯕꯅꯦ ꯁꯦ ꯇꯥꯕ꯭ꯔꯣ ꯕꯤꯅꯣ ꯍꯧꯒꯠꯂꯨꯁꯦ ꯅꯪ ꯇꯨꯝꯕ ꯀꯨꯏꯃꯜꯂꯦ ꯏꯕꯦꯝꯃꯅ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ 이마가 와리 사는 게다 하이라니에 비노 ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ ꯔꯥꯖ ꯆꯪꯁꯤꯜꯂꯛꯑꯒ ꯀꯀꯥ ꯗꯤꯆꯥꯔꯖ ꯇꯧꯅꯕ ꯐꯣꯔꯃꯦꯂꯤꯇꯤꯁꯦ ꯁꯥꯏꯟ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯕꯤꯅꯣ ꯇꯨ ꯊꯣꯏꯕꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯊꯅꯕ ꯁꯣꯏ ꯇꯧꯔꯔꯣꯅ ꯍꯥꯏꯁꯦ ꯅꯪ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯛꯈꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯦꯅ ꯍꯥꯏꯕꯗꯣ ꯊꯣꯏꯕ ꯁꯦ ꯅꯈꯣꯏꯅꯤꯁꯦ ꯑꯃꯨꯛꯇ ꯍꯧꯗꯣꯛꯑꯣ ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯄꯨꯟꯅ ꯍꯜꯂꯁꯤꯅ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯥꯔꯝꯕ ꯁꯪꯇꯞꯇꯨꯗ ꯑꯃꯨꯛ ꯂꯩꯔꯨꯔꯁꯦ ꯑꯩ ꯅꯪꯒ ꯂꯥꯞꯅꯕ ꯉꯝꯃꯣꯏꯌꯦ ꯀꯀꯥ ꯊꯣꯏꯕ ꯑꯩ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯕ ꯃꯩꯆꯥꯛꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩ ꯈꯥꯡꯕ ꯌꯥꯝ ꯋꯥꯏꯌꯦ ꯀꯀꯥ ꯑꯩꯅꯁꯨ ꯏꯁꯣꯔꯅ ꯅꯨꯡꯇꯤꯒꯤ ꯃꯥꯅ ꯃꯍꯩ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯍꯟꯕꯤꯅꯣꯅ ꯍꯥꯏꯖꯈꯤꯕꯗꯣ ꯏꯁꯣꯔ ꯃꯥꯁꯨ ꯊꯃꯣꯏ ꯀꯟꯃꯟꯕ ꯍꯥꯏꯗꯨꯅꯤ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯥꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯁꯦ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯁꯦ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯊꯣꯏꯕ ꯀꯀꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯦꯅꯦꯕꯨ ꯃꯊꯥ ꯍꯦꯟꯅ ꯁꯥꯍꯟꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯕꯤꯔꯦꯟ ꯔꯥꯖꯄꯨ ꯊꯦꯝꯂꯛꯂꯝꯃꯤ ꯑꯉꯥꯎꯕ ꯅꯪꯕꯨꯗꯤ ꯃꯥꯅ ꯋꯥꯔꯧꯗꯦꯅꯦ ꯏꯆꯥ ꯅꯤꯉꯣꯜꯁꯨ ꯅꯪ ꯅꯠꯇꯕ ꯀꯅꯥꯗꯁꯨ ꯁꯤꯟꯅꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯝꯃꯤ ꯀꯀꯥ ꯅꯦꯅꯦꯒꯤ ꯄꯥꯎꯁꯦ ꯅꯨꯡꯁꯤꯗ ꯍꯥꯏꯕꯤꯁꯤꯔꯥ ꯊꯣꯏꯕ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯤꯃꯇꯪꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯣꯠꯈꯤꯁꯤ ꯑꯩꯈꯣꯏ ꯂꯣꯠꯄ ꯌꯥꯕ ꯃꯇꯝ ꯐꯥꯎꯕ ꯏꯆꯥꯅ ꯀꯥꯏꯒꯗꯕ ꯊꯃꯣꯏꯗꯣ ꯃꯄꯥ ꯑꯩ ꯈꯪꯉꯤꯅꯦ ꯊꯣꯏꯕ ꯔꯥꯖ ꯋꯥꯈꯜꯗ ꯄꯦꯟꯗꯅ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯄꯤꯔꯝꯕ ꯉꯝꯕ ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦꯀꯣ ꯕꯤꯅꯣ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯑꯩꯅ ꯀꯧꯕꯁꯦ ꯈꯨꯝꯃꯨꯕ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯕꯤꯅꯣ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯕ ꯐꯣꯔꯃꯦꯂꯤꯇꯤꯁ ꯃꯌꯥꯝ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯃꯃꯥꯗꯨꯁꯨ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯁꯛ ꯑꯣꯏꯕꯅ ꯀꯔꯤꯒꯤꯁꯨ ꯐꯥꯎꯔꯣꯏ ꯃꯥꯒꯤ ꯃꯁꯥꯗ ꯍꯜꯂꯣ ꯃꯃꯥ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯆꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯃꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯑꯩ ꯇꯨꯝꯊꯕ ꯌꯥꯗꯦꯅ ꯃꯄꯥꯜꯗ ꯊꯣꯔꯛꯄꯅꯦ ꯕꯤꯅꯨꯗꯨ ꯀꯣꯜ ꯇꯧꯕꯅꯦ ꯆꯠꯇꯦꯅꯦ ꯃꯃꯥ ꯅꯦꯅꯦꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯟꯕ ꯉꯝꯗ꯭ꯔꯦ ꯊꯣꯏꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯩꯅꯣ ꯑꯩ ꯏꯇꯥꯎꯗ ꯑꯩꯈꯣꯏꯗ ꯂꯧꯕ ꯂꯥꯛꯅꯕꯗ ꯍꯥꯏꯈꯤꯕꯅꯤ ꯍꯌꯦꯡ ꯉꯟꯇꯥꯅ ꯊꯨꯡꯒꯅꯤ ꯑꯗꯨꯒꯗꯤ ꯃꯃꯥ ꯅꯨꯡꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯕꯤꯒꯅꯨꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯔꯥꯁꯤ ꯀꯞꯂꯗꯨꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯝꯂꯤꯕ ꯀꯔꯤꯒꯤꯅꯣ
ꯃꯥꯒꯤ ꯄꯦꯟꯗꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯝꯕ ꯀꯩꯗꯧꯒꯦ? ꯃꯃꯥ, ꯑꯉꯥꯡꯗꯣ ꯀꯣꯂꯦꯖꯇ ꯏꯊꯤꯖꯅ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯊꯣꯏꯕ, ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯎꯒꯅꯤ, ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯇꯣ ꯃꯥꯕꯨ ꯀꯣꯂꯦꯖ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯈꯪꯅ ꯆꯥꯟꯅꯕ ꯈꯔ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯂꯤ꯫ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯄꯨꯔꯣꯏꯕꯗꯣ ꯃꯆꯤ ꯃꯆꯤ ꯎꯝꯗꯨꯅ ꯂꯩ꯫ ꯕꯤꯃꯣꯜꯅ, ꯑꯗꯨꯛ ꯐꯖꯅ ꯍꯣꯠꯅꯔꯤꯗꯣ ꯏꯁꯣꯔ ꯃꯥꯁꯨ ꯐꯠꯃꯟꯗꯦ꯫ ꯏꯇꯥꯎ, ꯗꯣꯛꯇꯔꯅ ꯑꯔꯣꯏꯕ ꯁ꯭ꯇꯦꯖꯅꯤ, ꯆꯦꯛꯁꯤꯜꯂꯨ ꯀꯥꯟꯅꯗꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯗꯁꯨ ꯑꯃꯨꯛꯀ ꯆꯦꯛ ꯇꯧꯍꯜꯂꯤꯗꯣ꯫ ꯅꯪ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ ꯌꯥꯔꯦ ꯁꯤ ꯌꯧꯔꯗꯤ ꯏꯇꯥꯎ꯫ ꯑꯩ ꯀꯦꯝ ꯃꯉꯪꯗꯤ ꯑꯩ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯅꯟꯗꯣ ꯆꯪꯂꯛꯇꯨꯅ, ꯑꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯗꯦꯀꯣ, ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ, ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯤ ꯁꯣꯟꯊꯍꯟꯕ ꯌꯥꯗꯦꯅꯦ꯫ ꯄꯥꯃꯣ, ꯑꯩꯈꯣꯏꯁꯨ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯗꯦ, ꯑꯅꯥꯕꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯀꯥꯟꯗ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯈꯪꯕꯁꯨ꯫ ꯀꯔꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯟꯗꯦꯗ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯨꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯐꯝꯁꯦ ꯂꯣꯠꯇꯨꯅ ꯂꯩꯕ? ꯉꯝꯅꯕ ꯂꯣꯠꯂꯁꯤ꯫ ꯑꯩꯕꯨꯗꯤ ꯍꯥꯏꯔꯔꯣꯏꯅꯦ, ꯃꯥꯅ ꯅꯦꯅꯦꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯍꯥꯏꯔꯛꯑꯗꯤ ꯀꯝꯗꯧꯕ? ꯍꯣꯁꯇꯦꯜ ꯆꯪꯍꯟꯒꯦ, ꯌꯥꯔꯤꯈꯩ ꯃꯥꯕꯨ ꯆꯜꯍꯟꯒꯦ, ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜ ꯊꯩꯗꯣꯛꯍꯟꯒꯦ꯫ ꯊꯣꯏꯕ, ꯀꯣꯂꯦꯖ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯦꯅꯦ꯫ ꯑꯍꯣꯏ, ꯑꯩꯅ ꯑꯣꯏꯅ ꯂꯧꯕ ꯆꯠꯄꯤꯔꯒꯦ꯫ ꯄꯨꯡꯗꯤ ꯇꯥꯔꯛꯑꯦꯅꯦ, ꯁꯤꯗꯒꯤ ꯆꯠꯂꯗꯤ ꯃꯥꯅ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯔꯝꯃꯅꯤ꯫ ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯅꯪꯅꯕ ꯊꯧꯔꯒꯦ꯫ ꯍꯥꯏꯒꯨꯝꯕꯗꯅ ꯆꯠꯂꯣ, ꯑꯩ ꯁꯤꯗ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯤꯔꯒꯦ, ꯀꯩꯝꯇ ꯈꯜꯂꯨꯅꯨ ꯏꯇꯥꯎ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯑꯃꯨꯛ ꯃꯥ ꯌꯨꯝꯗ ꯊꯝꯃꯝꯃꯒ ꯂꯥꯛꯀꯦ꯫ ꯅꯈꯣꯏ ꯏꯃꯥꯁꯨ ꯊꯥꯔꯛꯅꯕ ꯇꯧꯒꯦ, ꯃꯥ ꯃꯇꯣꯝꯇ ꯂꯩꯔꯒꯅꯦ ꯑꯃꯨꯛ ꯆꯤꯡꯅꯈꯤꯕ ꯌꯥꯏ꯫ ꯏꯇꯥꯎ, ꯆꯠꯂꯣ, ꯊꯦꯡꯉꯅꯤ꯫ ꯑꯩ ꯏꯁꯥꯁꯦ ꯃꯤ ꯑꯃꯅ ꯂꯥꯛꯇꯅ ꯏꯜꯂꯐꯥꯎ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕꯗꯣ꯫ ꯀ꯭ꯂꯥꯁ ꯂꯣꯏꯅꯔꯗꯨꯅ ꯃꯃꯥꯟꯅꯕꯤ ꯈꯔꯗꯣ ꯃꯌꯨꯝꯗ ꯍꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯦ꯫ ꯅꯨꯡꯁꯤꯗꯤ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯣꯃꯥꯁꯅ, ꯅꯨꯡꯁꯤꯌꯦ, ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ꯫ ꯀ꯭ꯂꯥꯁ ꯂꯣꯏꯔꯕꯣ? ꯑꯩꯅ ꯉꯥꯏꯔꯝꯕꯅꯦ꯫ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯁꯦꯡꯗꯣꯛꯅꯤꯡꯗꯧꯕꯅꯤ꯫ ꯑꯩ ꯀꯩꯝ ꯈꯟꯗꯦꯗ꯫ ꯑꯩꯁꯨ ꯈꯜꯂꯝꯃꯣꯏꯗꯤ ꯈꯪꯉꯤ, ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯁꯦꯡꯗꯣꯛꯅꯤꯡꯕ, ꯅꯪꯅ ꯂꯥꯟꯅ ꯂꯧꯔꯝꯒꯗ꯭ꯔꯅ ꯈꯟꯕꯅꯦ꯫ ꯑꯁ, ꯂꯥꯛꯇꯦꯍꯦ ꯂꯧꯕꯁꯤꯁꯨ꯫ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ, ꯅꯪ ꯍꯥꯟꯅꯩ ꯂꯩꯐꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯑꯍꯜꯗꯨꯅ ꯅꯪ ꯂꯩꯕ ꯌꯥꯔꯣꯏꯅ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯕꯣ? ꯑꯩꯈꯣꯏ ꯃꯃꯣꯒꯤ ꯌꯨꯝ ꯂꯩ, ꯑꯗꯨꯗ ꯅꯪꯅ ꯂꯩꯅꯤꯡ ꯃꯇꯝ ꯐꯥꯎ ꯂꯩꯖꯧ꯫ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ? ꯁꯨꯝ ꯆꯝꯅ ꯃꯇꯦꯡ ꯄꯥꯡꯅꯁꯤ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯁꯤꯗ ꯅꯪꯅ ꯍꯦꯟꯅ ꯁꯥꯐꯝ ꯊꯣꯛꯇꯦꯗ꯫ ꯑꯩ ꯆꯪꯉꯒꯦ꯫ ꯉꯥꯏꯈꯣ, ꯋꯥꯔꯤ ꯈꯔ ꯁꯥꯁꯤ꯫ ꯑꯍꯜꯗꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏ, ꯅꯪ ꯇꯥꯔꯕꯣ? ꯅꯨꯡꯁꯤ ꯉꯛꯅ, ꯀꯩ ꯍꯥꯏꯅꯣ? ꯑꯩꯁꯨ ꯍꯥꯟꯅ ꯐꯅ ꯈꯜꯂꯝꯕꯅꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯗꯦꯗ꯫ ꯅꯪꯁꯦ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯂꯩꯇꯕ ꯑꯄꯥꯏꯕ ꯂꯩꯆꯤꯜꯅꯤ ꯁꯤꯅꯤꯗꯅ꯫ ꯑꯣ, ꯑꯇꯩꯗꯤ? ꯅꯪ ꯂꯩꯕꯗꯒꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯃꯠꯇꯁꯨ ꯇꯧ ꯌꯥꯗ꯭ꯔꯤ꯫ ꯅꯪꯅꯗꯤ ꯐꯩꯅ ꯈꯜꯂꯤꯕ, ꯂꯦꯝꯕꯤꯅ ꯁꯥꯎꯔꯤꯗꯣ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠꯄ ꯋꯥꯠꯄ ꯃꯇꯧ ꯑꯃ ꯂꯩꯕꯒꯤꯅꯤ꯫ ꯑꯣ, ꯋꯥꯔꯤ ꯌꯥꯝ ꯁꯥꯅꯤꯡꯗꯕ ꯃꯥꯜꯂꯦ, ꯊꯤꯟꯕꯤꯔꯝꯃꯒꯦ, ꯅꯪꯁꯨ ꯌꯨꯝ ꯌꯧꯕꯒ ꯄꯣꯊꯥꯔꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯥꯖ ꯆꯪꯉꯛꯑꯒ, ꯅꯪꯅ ꯊꯤꯟꯗ꯭ꯔꯁꯨ ꯑꯩ ꯂꯧꯕ ꯂꯥꯛꯑꯦ, ꯂꯦꯝꯕꯤꯗꯣ ꯅꯪ ꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ, ꯆꯠꯂꯨꯒꯦꯔꯥ? ꯊꯣꯃꯥꯁ ꯐꯤꯡꯂꯞꯅ, ꯅꯪꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯀꯩꯒꯤ ꯎꯅꯕ ꯆꯠꯇꯣꯏꯕ? ꯑꯍꯜ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯦꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯑꯩ ꯉꯁꯤ ꯃꯤ ꯈꯠꯅꯅꯤꯡꯗꯦ, ꯅꯁꯛꯇꯣ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ, ꯑꯗꯨꯒ ꯑꯃꯅ ꯑꯉꯥꯡꯁꯤꯗ ꯌꯥꯝ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ, ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ꯫ ꯅꯨꯄꯤ ꯀꯌꯥꯗꯤ ꯁꯨꯔꯕꯅꯣ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯍꯥ? ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ, ꯄꯥꯝꯗꯦꯁꯨ ꯇꯥꯈꯤ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯦ꯫ ꯑꯣ, ꯅꯪ ꯍꯧꯔꯦ꯫ ꯄꯥꯕꯨꯡꯆꯥ, ꯃꯥꯏꯁꯤꯗꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯅꯤ, ꯑꯝꯇ ꯐꯨꯗꯠꯂꯨꯕ?
Ngasai mana pabung jana aigi maramda phatana ngangi na hairi ni. Ngasi phurage ko. Phuro. Ai, phibu mumni ni. Asawbagi mayaina freight collar do supai paisili. Chahi lingbagi haunabi phuba duso linglap tawna fure. Mamay mamit khangda kupak na hanjin thai. Adu khangbro. Shittabaga sari. Aigi phattaba sum puthokna ba hotnagan. Mashidi umka kaushingi. Pawungja nisa chaba male masa se chabat nei. Rasma ba hogatlaga khol kalabna yam thuna la layo. Aduga matung manaw yetlaroin hayo. Nungsina hayo. Haidriba mase. Ai matung manaw karan tajar ai lanjar. Ai bong to kanbiyo. Ha masaksiga. Ai na si thokni se hana khangbibani. Yare chatlasi law pawungja. Laptak na makoy na tawrido Lakshmi na uraduna. Sidi piba mamani na. Akoy cheda call to bana kanararoy. Unaragaw na pawtamagi. Ado na parani. Mayum yawbada nupadugi asawbadi hankre. Mamaso laamdre. Ngahak ngay boy na layramle. Pawungja, paizom da hosik biro ora. Pasabani. Ko na lawgi. Kasi di lawarwagi. Ay madang jana soydan lawgi. Aina lerukpani na pamjira. Wakal sa yamway. Namit karani di lawarwagi. Sana aduna aina lerukpa lawa yaroy na haibagi raba. Magay ka wari sana dawa kuirida. Atoba maramni. Ado pung kya da halay no. Ayuk talakpani. Chak thangay piyura. Nga do mong sahan kya. Ay sir. Amuk taliro. Kuthida namit karadi sanga jaga no naiba. Ay kakta nate. Ay ko'y mong bulap ni. Ado haibada yamong na kay gipira jili no. Ras ting bangam drama le pirang do. Sintharakle. Ay nga so janing de. Sasu pam de. Pamungja ado may daw gano. Ay sunungay di. Charoy se. Ay nga galoy na lang thokigi. Numit kya ni no. Chaba yaroy doy sa. Takay mukti jagum se. Ado hayo yadra. Ay kolik ma'am sa amuk nung na penge. Nga ga samnaro ba suyawe. Nungay diba. Pawungja bukning nung siba mali. Ay na dumhe na kapning. Imagi makol sa taba pangde. Ay ko'y miyoy ba sa. Apaboy ki haradi. Loy na mayok na bataba ni. Chummi. Ado kay gino nga chano haraga. Adok yang wakalan tarido ba. Ay gikok sa. Kananom la aga thugay viradi. Yam nungay daw mali. Kaino, ayang tay kiyam chadri ba? Ay sulam di lama ba ni? Yahaw kra tingdokre. Class nang na ba adum chatli. Ay jalon biyo hay bro. Yar ni, papang nga mamaga kay da chat kigya. Ngasay suyam pingho ba ni? Phone da kay kay nawari yam saki ba ni? Ay di yung da sulay da na kamay kang doy ba? Chummi ni, ay kok si cha ida. Chalo, pirol hongdok chawro jang. Mama sula abra na ihang bigi.